layeng naba leitavadagi miyoi ama leikidre Thobal district ki manung chanba Thobal moijing wang matavadagi nupa ama ngasi maina chingbadagi district hospital Thobal da laikan anaba pukatpada hospital da treatment tobinaba leitavadagi leikidre hairi leikidraba nupa du Maulana Ayub Khan sahi kuntraga manga apokpa leikidraba MD Naziruddin ni hairi imung manung dagi phangba pawgi matung ina Ayub Khan ngasi ayuk pung 10 rom tarakpada tulu sizinaraga turel da ising chingna bak thorang tawingai da nanthubadagi maina chingbani mafam adu da leiba miyoi singna transformer dagi mai kakthatlaga khudakta mahak pulakhulaga district hospital Thobal da pukhatke adubu mafam adu da treatment taunaba doctor leite haibadagi Jennings ta pukhatpada lambi da leikidabani hairi leikidraba Ayub Khan machanupa ama machanupi ani punna ahumni thogdok asi layeng binaba doctor leitavadagi leikidaba asi yamna laibak thibani asigumba thogdok asi makha tana thoktanaba lenga ki mari leinaba singna hospital gi emergency ward sing mathok to honbi haina lenga ki pungning chingsilakli ningsing bayai hospital da layeng bidabadagi Thobal district ta sikiba ngasi gi asiga miyoi ahum surabani covid-19 dagi Ngakthokpada Mateng Pangba Ngamgadaba cha Puthokhre India gi oina khwaidagi saba hybrid makhal ama mai pakna Puthokhre matung Manipur gi scientist Dr. RK Kisorna covid-19 Ngakthokpada Mateng Pangnaba miyoi bagi immune kangkhat hanba ngamba ginjar tea amasung yugi saruk yauba 3 ginjar haina khangnaba beer makhal ama Puthokhre 3 ginjar haiba beer makhal asi tonganba makhal ahum chap manaba changda yansinduna sembani Hariba sing makhal ahum ase yelhongai dagi lok thungba lok khuba lok laihong chingba tongan ba laina sing dagi ngakthokna ba layeng bada sizinnarakpa makhal singni hidam asigi matangda kwaklei amadi khongun melai orchids private limited imphal gi managing director amasung chief scientist su oiriba ginjar tea amasung 3 ginjar hariba beer puthokliba Dr. Rajkumar Kisorna hai hojik phawbugi oina malemgi mipum khudingmakna mipainari batam thireba laina covid-19 asibu mai pakna layeng bangamba hidak puthokpa ngamdri masiga iroina na hojik laina laichet asibu thengnana bagi damak hidak kanarba mana masing asigi maramda thijinba mathau tarakli mahakna puthokliba mahi oina thakpa yaba ginjar tea amasung 3 ginjar beer asina miyoibagi immune system kangkhat anbada natana lok thungba lok khuba amasung lok laihongna chingba laina makhal kaya phahanba ngamgani sing makhal ahum yan sinarga semriba hidak asi covid-19 layeng nabagi ne di clinical trial ningthina chathabaga loinana scientific oiba investigation chatharba matung khaktada verify tawgani haiki hairiba sing makhal ahum asi makoida yauriba antioxidant gi chang amasung phenolic compound polyphenol flavonoid na chingba bioactive molecule sing asina miyoibagi haksangda yamna kanaba pibadagi scientific oiba mawongda kupna thijinkivani 3 ginjar gi tea bag amana minute manga natraga masidagi hena kuina sauraba isingda yansinduna thakpa yai kana gumba laiho hoba miyoi singna hairiba si nongmada anirak amadi nadaba masa mawu phariba miyoi singnasu nongmada anirak thakpana haksangda kanaba kaya pigani panba yabade Dr. Kisor Kumza 2018 da khwaidagi saba morok makhal ama Puthokhre Kumza 2007 da Guinness Book of World Record ta chanduna malemgi oina khwaidagi saba morok Puthokhre matung Bud Zolokio natraga Manipur u morok haina khangnariba morok asi India gi oina khwaidagi saba morok oire morok makhal asigi sabgi chang asigi Scoville scale da hit unit lak aniga lising marifu taret ka chamri oibaga loinana morok asi da yauriba spicy chemical compound gi chang na chada ama dasmik nipan sino oidi Chhattisgarh da minor oiba ahum yauna miyoi nipana chahi yamna nauriba nupi machin manaw ani gang rape tawkhre Chhattisgarh da thani gi mamangda gang rape ki thogdok thokraba matungda ngarang numidang wairam dasu makhatana muk state asigi Baloda Bazar district ki mafam amada minor oiriba ahum yauna miyoi nipan saba khutpu amana chahi yamna nauriba nupi machin manaw ani khaksu gang rape tawkhre haina agency gi pauna phongdokli tamthiraba thogdok asigi matangda police na gang rape ki thogdok adu da chenaba miyoi manga amadi minor oiriba angang ahummak ngarang numidang athengbada phagatpaga loinana makhoi mathakta tongan ba case ani register tawraga wahang pahangbagi akanba thabak chathari haina district SP Indira Kalyan Ileselana ngasi paumi singda phongdokre main accused manga adugi mathakta Indian Penal Code IPC gi mari leinaba section sing amadi minor ahum adugi mathakta protection of children from sexual offense POCSO eki tongan ba section sing da case lokhot khibaga loinana makhoi ahummak mama mapa kauraga warak watemba yanaba mari leinaba child right center da detain tawnaba sinakhraga ni haina SP na paudam ki haukiba me 13 da thokiba gang rape ki case settle tawba loiba ngamdana leiringai cherakta ngarang su gang rape tawre haibasi gang rape ki thogdok adu da victim oikiba nupi ani gi manungda amana state women and child development da miyoi 13 gi mathakta wakalakpadagi department asina wakat adu police ta khutlai thuna sinarakpadagi police na apunba miyoi 13 mak phagat pangamki mathang machin hangbada minor ahum yauna gang rape ta hakthengna chenaba miyoi nipan adu masana maral yajabadagi phagat khibani haina SP Indira na phongdokhi police ki maikai dagi victim ani gi mama mapa ani maksu kauraga macha ani gi complaint adu da yaningbara haina machin hangkhe maduda angang yauna miyoi nipan aduna macha nupi ani mak mayumdagi koiba chachi haina kokthokraga nupi oibigi izat mangan khibani haina masa sing aduna haidorakle haina mama mapa ani mak na police ta paudam ki gang rape ta chenari ba minor ahum adudi macha ani kidnap tawbada yawba natana rape adugadi mari leinabadagi thajaba lei haina SP na makha takhi